ꯈꯦꯀꯤꯗꯤ ꯍꯥꯡꯉꯝꯃꯤ ꯇꯧ ꯌꯦꯡꯉꯨꯅꯦ ꯕꯨꯒꯨꯇꯤ ꯍꯦꯛꯀꯦ ꯂꯥꯛꯏꯅꯦꯕ ꯃꯥꯛ ꯂꯩꯔꯝꯗꯦ ꯑꯗꯣ ꯑꯩꯅ ꯊꯤꯔꯒ ꯑꯗꯨꯝ ꯈꯔ ꯍꯦꯛꯈ꯭ꯔꯒꯦ ꯈꯣꯟꯁꯦ ꯌꯥꯗ꯭ꯔꯤꯑꯕ ꯕꯨꯒꯨꯇꯤꯒ ꯄꯥꯟꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯩꯅ ꯈꯪꯗ꯭ꯔꯤꯔꯥ ꯈꯪꯗꯦ ꯕꯨꯒꯨꯇꯤ ꯄꯥꯝꯕꯤꯁꯦ siga pale buguti khara nang he khaga che sini buguti pambi yam jingo ai lika se ngarang ne mangna tiga hawa thau dai bi bane hawa thau na te thau ga keno tanam ga ne sok tor ga ne tai bi ba adugi ai budi phare ba do mak ti dum nan ha lai de do ai budi khara phare ma hu ji hidak lo ba chakanai tau mayam buguti do he macha si chaba jade kha ma kha ni sana kha ni to chau do mayam buguti do sida lai re asika lai re cham do ho ke do nga si lai ba nga na sida lai re do cham do ni singje si aphaba cha hapan de machan sura budi phaba do leitabanina asing ka tangtani thangat le nga se moida do maku ko gale semba do de jumda semu rage singa semba lore maring kha se maring gang oba chani ba duna ina maring kha khara se lausalle sengna jam tho e amam ta tawna ne sumaina maki mabuk tei phatta ba do lo tho e tu jam tho ga si thamme hojinga se ngaurani si yang angang gi kenu ni water bottle nya ba ina tha wap se li ba sida đang chế lên thảo về đấy cho làm chạp rất đấy cho làm chế mahi smai oi đấy duga nga happaga mu yarani nga happani nga se singkak thamme makhajai masakhare hapsang mari khak thamme chamthong karak charasu ajuga sikak thongani yeng miam Nasimpur gi bhaya na pibi iba moidi Lakhipur gi ni na duga mapana ne ma jongsak chaning uraba kaina hana marate khoi thokpa su ngamdre ba lok umsi ka tawna ba sigane aduga jongsak jumda chalaga di Lakhipur bazar dagi jongsak hunga chaw khara jengbi rawaina hai hi bane ko aduga dum bhaya di mamang da su jongsak pi re yabane adu asigi su moigi nupi pam dagi hega porai nya ba me hamako ka yawi yeng ado paisa ka lauhi de dum pirai ni do asidi tapki ba ina ani khak tapki bane mang khare ba igi leirame ado mang khare ba aduga ani khak tapki bane ado asigi su khangde kaya tarai no khangde paisa la haude asi che puraga la e mana hujik puraga la ini amana chawre amana pi asina makhya khara lawre asina khara pi ado ngasidi yongsak singju masu tawrani wache noi la oi dro ai jongsak pora yai ba mana kaino Nasimpur gi hamar do moi dagi pora ya ba do i jongsak khona ba su aina nangam ga nangiam ga igem ga ni khak sien khia ba ne jongsak khona ba igi leine jumda siga buti leise ado aina nangi su du bara da leina moina ani khak sien ki ba do huji pura lai paisa ka la haude ya ba jongsak kya pora ino jongsak mari ahum taruk tare nipa mapan tara ka moi nupi bam da pan bo ma da jongsak se Chai cha cái khuôn lưu gì? 12 ni. 12 rồi. Ấy chặt kia bây giờ để mang tiêu diệu quay bằng ngầm đẹp và luôn này tâm lùi để mang thì năng lạc cái đó hàng nghiệp. Ấy nè ấy mang số tàu đi ba. Ấy nè ba rồi đi ấy cái này nó mua mana hawa thao cái đó tay chân đó nó phơ rồi đó nè. Đôi chút khara khara đi lấy đi ba đó mang mua xin nông là cái ngầm đẹp mang. Jongsak khona ba se ahan boi na tawi na chakti na ngai kha jani mayam jongsak si juma ku khona lore dugai ma ki mapa pan da dui do soi dat le dugai sing na seng na cham thoga ai gi nga sem thang si ga soi re
ꯑꯩꯗꯤ ꯆꯥꯀꯨꯅ ꯁꯣꯏꯕꯗꯣ ꯍꯩꯇꯦꯕ ꯑꯗꯨꯅ ꯉꯥꯁꯦꯝ ꯊꯥꯡꯅ ꯑꯣꯏꯅ ꯑꯗꯨꯝ ꯁꯣꯏꯔꯦ ꯎꯇꯣꯡꯉꯥ ꯑꯅꯤꯈꯛ ꯂꯧꯔꯦ ꯑꯗꯒꯤ ꯃꯣꯔꯣꯛꯁꯨ ꯑꯗꯒꯤ ꯁꯤꯒ ꯌꯥꯎꯔꯤꯁꯦ ꯍꯩꯖꯥꯡ ꯉꯥ ꯊꯣꯡꯕꯗꯒꯤ ꯂꯧꯊꯣꯔꯛꯄ ꯑꯥꯂꯨꯅꯦꯕ ꯑꯁꯤꯒꯤꯁꯦ ꯑꯁꯤꯒꯤ ꯑꯥꯂꯨꯁꯤꯒ ꯇꯧꯔꯒ ꯑꯗꯨꯝ ꯃꯦꯠꯇꯣꯏꯅꯦꯕ ꯂꯣꯏꯔꯦ ꯍꯤꯟꯖꯥꯡꯁꯨ ꯐꯗꯤꯒꯣꯝ ꯍꯥꯞꯆꯜꯂꯦ ꯆꯟꯗꯅ ꯕꯨꯒꯨꯇꯤ ꯂꯣꯟꯕꯗꯣ ꯅꯨꯕ ꯕꯨꯒꯨꯇꯤ ꯂꯣꯏꯔꯦ ꯂꯣꯀꯦꯜ ꯉꯥꯅꯤꯅ ꯑꯗꯨꯝ ꯃꯍꯤ ꯈꯤꯇꯪ ꯅꯪꯇꯛ ꯇꯧꯔꯒꯗꯤ ꯍꯥꯎꯕ ꯍꯦꯟꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒ ꯉꯥ ꯊꯣꯡꯕꯗꯣ ꯂꯩꯔꯦ ꯑꯗꯒꯤ ꯑꯁꯤꯒꯅ ꯁꯤꯡꯖꯨ ꯂꯩꯔꯦ ꯑꯩꯁꯨ ꯊꯛꯇꯣꯏꯅꯤ ꯁꯤꯡꯖꯨꯁꯦ ꯃꯦꯠꯂꯒꯦ ꯀꯩꯅꯣꯁꯦ ꯀꯩꯒꯅꯦ ꯇꯣꯉꯥꯟꯁꯤ ꯊꯤꯜꯂꯛꯄ꯭ꯔꯥ ꯈꯪꯗꯦ ꯈꯨꯠꯇ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜ ꯃꯦꯠꯆꯔꯛꯑꯒꯦ ꯑꯁꯤꯅ ꯃꯔꯤꯡꯈꯥ ꯉꯧꯕꯗꯣ ꯁꯨꯃꯥꯏꯅ ꯑꯥꯂꯨꯁꯦ ꯀꯨꯞꯁꯤꯟꯅ ꯁꯣꯏꯔꯒ ꯉꯧꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯗꯣ ꯆꯥꯗꯕ ꯃꯤ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯆꯥꯕꯤꯌꯨ ꯍꯥꯎꯕꯅꯤ ꯁꯨꯃꯥꯏꯅ ꯉꯧꯕꯁꯦ ꯉꯥ ꯊꯣꯡꯕ ꯑꯗꯨꯗꯒꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯂꯩꯔꯦ ꯑꯁꯤꯅ ꯃꯔꯤꯡꯈꯥ ꯉꯧꯕꯗꯣ ꯂꯩꯔꯦ ꯑꯁꯤ ꯈꯛꯇꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯗꯤ ꯑꯁꯤꯒꯤꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯆꯅꯝꯒꯅꯦ ꯑꯆꯥꯊꯥꯎꯒ ꯑꯩꯁꯦ ꯉꯔꯥꯡ ꯋꯥ ꯉꯥꯡꯕ ꯉꯝꯃꯨꯗ꯭ꯔꯕꯅꯦꯕ ꯂꯣꯛ ꯍꯦꯟꯖꯟꯈꯤꯅꯅꯦ ꯑꯗꯨꯒ ꯃꯥꯅ ꯇꯩꯕꯤꯕꯗꯒꯤ ꯑꯩꯕꯨꯗꯤ ꯐꯔꯦ ꯑꯗꯨꯗꯒꯤ ꯃꯥꯒ ꯑꯃꯨꯛ ꯂꯣꯛ ꯇꯧꯔꯦ ꯑꯗꯣ ꯃꯥꯒꯤ ꯕꯨꯒꯨꯇꯤ ꯀꯔꯤ ꯀꯔꯥꯡ ꯊꯛꯈꯔꯦ ꯍꯧꯖꯤꯛ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯅꯤ ꯑꯁꯤꯗ ꯂꯩꯔꯦ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯒꯤ ꯍꯤꯟꯖꯥꯡ ꯈꯥꯏꯗꯣꯛꯑꯒ ꯊꯝꯃꯦ ꯑꯁꯤꯒꯅ ꯃꯄꯥꯒꯤ ꯆꯥꯛ ꯂꯩꯔꯦ ꯑꯁꯤꯒꯅ ꯃꯨꯅꯤꯒꯤ ꯅꯅꯥꯒꯤ ꯍꯩꯖꯥꯡ ꯉꯥ ꯊꯣꯡꯕ ꯁꯤꯗ ꯂꯩꯔꯦ ꯃꯔꯤꯡꯈꯥ ꯉꯧꯕ ꯁꯤꯗ ꯂꯩꯔꯦ ꯑꯁꯤꯒꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯂꯩꯔꯦ ꯑꯁꯤꯒꯅ ꯑꯩꯒꯤ ꯆꯥꯛ ꯂꯩꯔꯦ ꯀꯨꯃꯣꯂꯥ ꯆꯥꯁꯤ ꯅꯅꯥꯗꯨ ꯅꯪꯒꯤ ꯅꯨꯕ ꯂꯥꯛꯑꯣꯕ ꯍꯥꯎꯕ ꯊꯣꯛꯂꯛꯄ꯭ꯔꯣ ꯃꯍꯥꯎ ꯆꯥꯛꯈꯣꯝꯗ ꯍꯨꯛꯂꯝꯖꯩꯌꯦ ꯃꯥꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯂꯣꯛꯅ ꯃꯁꯥꯁꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯌꯨꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯔꯒꯦ ꯆꯥꯛꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯥꯁꯨ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯅꯤꯅꯅꯦ ꯑꯗꯒꯤ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯒꯦ ꯑꯩ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯗ꯭ꯔꯤꯌꯦꯕꯅꯦ ꯑꯗꯨꯅ ꯉꯔꯥꯡꯒꯤ ꯕ꯭ꯂꯣꯛ ꯉꯔꯥꯡ ꯇꯧꯈꯤꯕꯁꯤꯡꯗꯣ ꯉꯁꯤ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯍꯥꯄꯛꯇꯣꯏꯅꯤꯅꯅꯦ ꯑꯗꯨꯁꯨ ꯇꯧꯗ꯭ꯔꯤꯗꯣ ꯃꯇꯝꯁꯦ ꯈꯔ ꯂꯤꯛꯁꯜꯂꯛꯑꯦ ꯄꯨꯡ 12 ꯄꯨꯡ 1 ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯆꯥꯛꯇꯣꯛꯑꯒ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯗ ꯀꯩ ꯀꯧꯏ ꯇꯦ ꯇꯧ ꯀꯩ ꯃꯃꯤꯡ ꯍꯥꯏ ꯐꯔꯦ ꯑꯗꯨꯏꯗꯤ ꯃꯌꯥꯝ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ 6 hours later ꯃꯌꯥꯝ ꯀꯩꯅꯣ ꯕꯣꯔꯥ ꯍꯧꯁꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯕꯣꯔꯥꯁꯦ ꯃꯃꯥꯡꯗ ꯑꯩꯅ ꯈꯣꯡꯗꯨꯝ ꯍꯥꯏꯔ ꯀꯨꯝꯕ꯭ꯔꯥ ꯍꯥꯏꯔ ꯑꯃꯈꯛ ꯑꯩꯅ ꯊꯣꯡꯈꯤꯕꯗꯣ ꯎꯂꯨꯋꯥꯏ ꯃꯣꯇꯣꯔꯒ ꯇꯧꯅ ꯊꯣꯡꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯨꯅꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯑꯗꯨꯝ ꯏꯔꯣꯟꯕ ꯆꯥꯔꯁꯨ ꯍꯥꯏꯅ ꯈꯛꯇꯪꯈꯛ ꯂꯧꯅ ꯊꯝꯍꯧꯕꯅꯦ ꯑꯗꯨꯒꯤꯗꯨꯅ ꯑꯗꯨꯝ ꯍꯧꯖꯤꯛ ꯕꯣꯔꯥ ꯍꯧꯔꯅꯤ ꯍꯧꯖꯤꯛꯁꯦ ꯅꯨꯡꯊꯤꯟꯒꯤꯅꯦꯕ ꯁꯟꯗꯥꯗꯤ ꯃꯝꯗ꯭ꯔꯤꯑꯕꯅꯦ ꯅꯨꯡꯊꯤꯟꯒꯤꯗꯨ ꯊꯥꯡꯃꯩꯀꯗꯤ ꯊꯥꯗ꯭ꯔꯤꯑꯕ ꯑꯗꯨꯒ ꯑꯗꯨꯝ ꯑꯉꯥꯡꯒꯤꯁꯨ ꯁꯟꯗꯥꯒꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯆꯥꯅꯕ ꯍꯥꯏꯅꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤꯁꯦ ꯕꯣꯔꯥ ꯑꯗꯨꯝ ꯍꯧꯖꯤꯜꯂꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯕꯣꯔꯥꯁꯦ ꯑꯩꯅ ꯁꯨꯊꯥꯁꯨ ꯈꯤꯇꯪ ꯍꯥꯞꯆꯜꯂꯦ ꯑꯗꯨꯅ ꯕꯣꯔꯥꯁꯦ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯌꯦꯡꯉꯨ ꯃꯌꯥꯝ ꯀꯥꯝꯈꯠꯂꯤꯕ ꯕꯣꯔꯥꯁꯦ ꯍꯥꯎꯁꯨ ꯍꯥꯎꯔꯝꯃꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯇꯧꯇꯕꯨ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗꯤ ꯑꯣꯏꯗꯦꯀꯣ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯄꯦꯠ ꯄꯦꯠ ꯂꯥꯎꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯛꯀꯤ ꯕꯦꯁꯣꯟꯁꯦ ꯑꯁꯤꯒꯤ ꯑꯣꯏꯔꯒꯅ ꯀꯥꯝꯈꯠꯂꯤꯕꯅꯦ ꯀꯨꯝ ꯀꯨꯝ ꯂꯥꯎꯔꯤꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝꯗꯨ ꯕꯦꯁꯣꯟ ꯑꯅꯩꯕꯗꯣ ꯈꯤꯇꯪꯈꯛ ꯂꯦꯝꯃꯦꯕ ꯑꯗꯨꯒ ꯑꯩꯅ ꯑꯥꯂꯨ ꯃꯀꯛ ꯈꯔ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯣꯏꯖꯜꯂꯒꯅꯦ ꯑꯗꯨꯒꯤꯁꯨ ꯕꯣꯔꯥ ꯍꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯆꯅꯥꯔ ꯉꯧꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩ ꯆꯅꯥꯔ ꯇꯤꯡꯕꯁꯦ ꯑꯩ ꯈꯪꯗꯦꯕꯅꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏ ꯃꯄꯥꯅꯅꯦ ꯃꯥꯅ ꯑꯗꯨꯝ ꯆꯅꯥꯔꯁꯦ ꯇꯤꯡꯁꯤꯜꯂꯝꯕ ꯖꯥꯠꯅꯤ ꯑꯗꯣ ꯑꯩꯅꯗꯤ ꯈꯪꯗꯕꯅꯤꯅ ꯃꯥꯅ ꯈꯟꯕꯅ ꯑꯉꯥꯡꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯀꯔꯤ ꯀꯔꯥꯡ ꯆꯥꯔꯁꯨ ꯍꯥꯏꯅ ꯑꯗꯨꯝ ꯆꯅꯥꯔꯁꯦ ꯇꯤꯡꯁꯤꯜꯂꯝꯕ ꯑꯗꯣ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯆꯅꯥꯔꯗꯣ ꯑꯌꯨꯛꯇ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯍꯧꯗ꯭ꯔꯦꯕꯅꯦ ꯑꯗꯩ ꯑꯉꯥꯡꯒꯤꯁꯨ ꯇꯤꯐꯤꯟꯗ ꯑꯗꯨꯝ ꯔꯦꯗꯤꯃꯦꯗ ꯗꯨꯀꯥꯟꯒ ꯂꯩꯕ ꯀꯦꯛ ꯀꯔꯤ ꯀꯔꯥꯡ ꯇꯧꯅ ꯑꯗꯨꯝ ꯄꯤꯈꯔꯦ ꯑꯗꯨꯒꯤ ꯆꯅꯥꯗꯣ ꯅꯨꯡꯊꯤꯟꯗꯁꯨ ꯇꯥꯍꯧꯗꯔꯦ ꯅꯨꯡꯊꯤꯟꯗꯁꯨ ꯃꯥꯅ ꯗ꯭ꯌꯨꯇꯤ ꯆꯠꯀꯅꯤ ꯉꯥ ꯑꯣꯏꯅ ꯊꯣꯡꯉꯨ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯥ ꯊꯣꯡꯕꯗꯨꯒ ꯆꯅꯥ ꯇꯥꯍꯧꯗ꯭ꯔꯦꯅ ꯑꯗꯣ ꯍꯧꯖꯤꯛ ꯉꯧꯁꯜꯂꯦ ꯆꯅꯥꯗꯣ ꯑꯗꯣ ꯆꯅꯥꯁꯤꯕꯨꯗꯤ ꯍꯧꯖꯤꯛ ꯆꯥꯕ ꯅꯠꯇꯦ ꯆꯅꯥꯁꯤ ꯅꯨꯡꯗꯥꯡꯗ ꯆꯥꯛ ꯐꯣꯡ ꯁꯥꯕꯒ ꯇꯧꯅ ꯆꯥꯈ꯭ꯔꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯂꯧꯖꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯉꯥꯡ ꯑꯅꯤꯒ ꯂꯣꯏꯅꯅ ꯕꯣꯔꯥꯁꯦ ꯆꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ